Akasbani Imphal, Wahengbam Rajesh na pau pajari. Imphal West Thawal amasung Bisnupur jila da hayeng ayuk pung mga dagi numidang wairam pung mga phawba curfew komtokani masigi matang da mari lainaba district magistrate singna hukum thokre. India Meteorological Department Imphal Center ki pau matungina lagliba numit marini asda Raija sigi jila khudimakta akhak arau yauna pungda kilometer kunthra dagi nifu phawba changda nungsit chikani jila khradana nong kana chugani hari. Amaromda Directorate of Environment and Climate Change na numit kudingi thopa aying asagi pau matungina ngasi Tamenglong jila da nong chubagi chang millimeter 13.2 oiki Bisnupur dana millimeter 13.3 Imphal West amasung Technopol jila dana millimeter 12.3 ki chang da nong chuki ngasi Churachandpur jila na khwaidagi saba jila oiki jila asa sabagi chang Celsius degree 9.3 oiki Bisnupur dana sabagi sang Celsius degree 9.3 amasung None jila dana sabagi sang Celsius degree 13.9 oiki. Kendra gi Haksel amasung Yaipe Yumbal Mantraloy gi Makada National ISPB Vaccination Campaign gi sarug amoina Human Papilloma Virus ISPB gi vaccination lem na kapagi khudong chaba RIMS Hospital gi Pediatric Immunization OPD da hayeng dagi hauragani. Vaccination program asigi maroiba pandam di chahi tara mari surba nupi macha singbo cervical cancer amasung masiga mari lainaba laina singdagi ngakthoknaba pangthokpani hayengdagi haurga OPD matamda ISPB vaccine asi lemna kapthokani mama mapa oibasingna masigi khudong chaba lawduna angang nupi macha singbo tika thadopinaba RIMS ki makaidigi khangalakle. Haingang Reserve Forest da uchara kaya marum thaduna Lions Service Week loisinkre Lions International District 322D Manipur region sinduna one multiple one activity haiba hiramda chayol ama chumna chatharakba Lions Service Week Environment lisingani kuntaruki thauram ngasi Imphal East Jilla gi Margin Polo Statue Complex da loisinki thauram adugi saruk amoina Lions International District 322D Manipur region na Central Forest Division ki officials sing Joint Forest Committee haingang ki members sing amadi miyang loinana uchara kaya manom Reserve Forest asigi akoibada thaki. Nongchup Bengal Bidhan Sabha gi anisuba tangka ki mikhal gi board khombagi matam loigadaba noma khakta ngaisilakpaga loinana Raija da board khombagi thabak khamthengna kalle. Tongan ba Rajniti Dol singi star campaigner singna rally roadshow amadi miyang gi mitin pangthoktuna border singi pungning chingchinaba honari tangkak asida Bidhan Sabha Kendra chama nipuni thoida lagliba yumsa kaisa numita bot thadanagani BJP luchingba amasung Pradhan Mantri Narendra Modi na hukli yauna tongan mamapam singda pangthokpa mikhalgi rally singda wangangki Nadia da pangthokpa mikhalgi mitin amada BJP luchingba amasung Kendra gi Griha Mantri Amit Shah na BJP gi mirep singidabat bok khomki Trinamool Congress Luchingbi amasung Mukhyamantri Mamata Banerjee na mahaki Kendra Bhabanipur da yauna atai mafam kya da board khongki CPIM gi State Secretary Mohammad Salim amadi dolgi makok thongba Luchingbi Brinda Karat mafam kya da pangthokpa mikhalgi rally sing da saruk yaki board masing me marida thigani Pradhan Mantri Narendra Modi gi Sikkim Concert hayeng dagi haurgani mahang na laibak pokpan numita Gangtok ta laiba Orchidarium da chatkani mafam masi ecological amasung floral heritage oibata natana malem gi maming chatlaba orchid experience center amasuni Siri Modi na Sikkim na mapung phaba raija ma oirapagi sahi yangkai suba kumon thoram loisinbada saruk yagani Pradhan Mantri na lupa koti lising mari henbagi sakot thorangi project haudokani kharagina jatra hungani Siri Modi na laibak popan numita Uttar Pradesh ki numinini khongchatta Raija da thungani mahangna Varanasi da pangthokpa Mahila Sammelan da saruk yagani amasung lupa koti lising taruk henbagi chakot thorangi project sing sangagani amasung jatra hungani thauramadu da Pradhan Mantri na Amrit Bharat Express Rail Gari ani lamthagani yumcha kaisa numita Pradhan Mantri na Hardoi da Ganga Express sangagani kilometer sanga marfudra mari sangba len taruk leba lambi asi lupa koti lising kuntra taruk changna paikakadabani Kendra ki Science amasung Technology Mantri Dr. Jitendra Singh na hari Bharat ki technology ki tawba ngamba asina lagliba sahi singda lebak asigi sakti masak taklagani America ki Los Angeles ta pangthopa pan IIT alumni conference da virtual oina saruk yaraduna mantri na hai Bharat asi technology ki lamda malem da mangjil thaba lebak ama oirakli Paulo Loijare